DGP Dongelgi Mathakta CBI guma maning tamba enquiry committee amana thigat hanbiu khukyo Houkhre chahi 2023 gi May home da chin Kuki narco terrorist na chatharakiba thawong adubu athingba pibagi mahut thawoina mateng pangsin khibagi matam adugi DGP P Dongelgi mathakta CBI guma maning tamba enquiry committee amana thigat pinaba khundrakpom Kendra Youth Organization Kukio na Governor Joy Kumar Balagi pungning chingsilakli chatharakiba thawong adubu miyamna hangatna yenglaga loinana akanba khongjang ama changsinaba sem sabatangai fadaba leirakli Houkhre matam kaya da thokiba thokdoksing Palludragasu karigidamak May 3 da genocide activist asi chatharakhibano haibadu yelhomi mayamna khangnaraba wafam amani matam adugi Manipur gi chief minister na February 5 da mahaki famdagi resign tawkhibadagi matung February 13 dagi president role chalaiduna PR makhada leiriba lamdam amasuni haina cherol aduna makha tarakli Assam Rifles na nungaitaba phongdoragli ngarang Manipur University da pangthokiba seminar amada Director General Assam Rifles DGAR na phongdokiba wafam ama Manipur da nungtigi phongba pauche kharada lana wan thokpirakiba laibak thibani haina IGAR sautna thadorokpa cherol amada phongdorakli cherol asina pauche kharada lana wahan thokpikiba du sengdokladuna ngarang DGAR na phongdokiba wafam di anauba FMRC policy chanakraba matung India da changsilakiba Myanmar National Sing Housing Mef tawba haukhre Houkhre December dagi individual lising ni fugani thoi biometric amadi mari leinaba government agency na lokhatba thabak singi mateng na Mef tawba ngamkhre hariba Myanmar National Sing asi temporary oina Manipur Nagaland Mizoram amasung Arunachal Pradesh ta changjafam pirambani anauba FMR policy gi makhada maramda halanbagi thabak sing lokhale haikhibani adubu media na lana muhan thokpirakpa laibak thibani asigumba soiba si matungda amuk thoktanaba honabiu hairi Manipur irang HIT ama lingduna thigatnaba Independent People's Tribunal na demand thori Tribunal asina recommendation tawriba wafam Manipur High Court ki permanent bench sing Manipur ki chingi lamda established tawba Manipur na taba topa state singi senior independent officer sing yawba SIT ama Supreme Court na lingkhatuna Manipur conflict ki matangda thigatpa amadi thigatpagi report ha khudingi Supreme Court langkhatpa witnessing state na matik chana protection piba Gita Metal Committee ki report khudingmak Supreme Court ki website ta upload tawba committee asigi recommendation sing implement tawbagi matangda Supreme Court na monitor tawba Supreme Court ki retired Justice Kuriana Joseph na chairman oiduna Manipur conflict ki matangda semkiba Independent People's Tribunal na Manipur conflict asi Supreme Court na lingkhatpa SIT Special Investigation Team amana thigatna badiman tawri Manipur da hojik thokliba ethnic conflict asiga mari leinana semkiba Independent People's Tribunal gi report ngarang New Delhi gi Press Club of India da tongan ba jury amadi expert member sing saruk yaduna pangthokpa thorom amada release tawbaga loinana national gi thakta su release tawkri report asi miyamna People's Union of Civil Liberties PUCL gi website www.pucl.org dagi miyamna phangmangamgani Supreme Court ki hanagi Justice Kurian Joseph na chairman oiba tribunal asida subject expert ahum public health activities and academic professor Brinelli D. Sauda, feminist activist Sandhya Gokhale, amasung author and activist Professor of Apuraf Anand yawna atopa member taraga humdoi amasung yauri Manipur da thokliba irang asigi matangda PUCL na Independent People's Tribunal asi mamang chahi 2024 da semkibani lamai chatruka marfutaraga mari panba report Aduda IDP lising humpu hena ngasi su Manipur gi tungan ba relief camp sing na changjafam lauduna leiri haiba wafam pali Tribunal asina Manipur gi tungan ba district sing Bishnupur Churachandpur Imphal East Imphal West Kakching Kangpokpi Senapati gi manung da leiba tungan ba field da thabak tawba mioi kaya gi warol lawbaga loinana survivor MD victim kaya gi makhoi gi testimony sing lokhatlaba matung makha tana Delhi da Tribunal asigi sitting singfam ki Tribunal report aduda Manipur balance asi khudakta hekta khangaudana hawrakiba nate mangjona na plan tawba ethnically target tawba amadi state ki asoiba kaya amana thogan bani haina observation pibaga loinana social media ki khuthangda systematic head campaign chatharakpa amadi politician singi statement singnasu khud thongnariba community anigi marakta hena yengthina hanba amadi thajan handabagi achouba maram ama ohen ki haina supali Kumja 2023 ki March 27 da Manipur High Court na mitay bu ST status
pinabaga mari lainana recommend tawkhiba wafam asina irang asi hawraknabagi maram amasu oiki High Court ki recommendation adugi matangda Kuki Jo amasung Naga sing yauna tribal group sing na makhoi constitutional protection da threat torokpa ma oina khanki masimangna tribal district sing da kumja 2023 gi me ahum da khongjang sing changsin ki khongjang adu santi oina pangthokrabasu mafam khara da di hingsa gi thodok sing thorakpaga loina na makhata na state asi sinba thungki hairi amaram da hana gi chief minister N Biren gi war on drugs campaign ga mari lainana Kukina popi thabagi wari narrative kaya thadorakpa loina na mamai da di popi thabagi wafam asi Kuki gi mathakta sathaba propaganda ama oirakhi haina su report asida pali Travel asina state asigi tongan ba district singi mioi kaya ga unabaga loina na victim amadi survivor singi waro lawbada horakpa irang si state authority na mapung fana laksin bangam hawdaba amadi micha miyam protection tawbagi mahut makhoibu chungoi ene oina season na bagi matang da pen da bwafam kaya phongdorakpagi matang su report asida pali central government ke su constitutional responsibility fail oibagi mami tai haiba wafam tribunal na paladuna mioi bagi hak khongaw no ba thodok wathok singi chapchaba praman sing tribunal asigi mamang da thambaga loina radical group sing na chathaba thawong sing amadi state institution sing fail oire haibagi praman sing uba phangki hairi conflict asida ahoina na media na miyang gi pungning wakhal honghanba amadi tension hengatpada sumateng ama oheli haibo wafam report asida paladuna print media digital channel sing na ningthina chum aral thidoktana paw phongba amadi social media bo aranba wafam amadi amaga yengthina bagi wafam sing sandokna ba khulai ama oina season nei haiba wafam supali Manipur balance asina maram oiduna relief camp ta changja fam lauduna lairiba IDP singi relief and rehabilitation gi thabak matik chana lokhat pa watli haiba ga loinana India gi judiciary parliament amasung civil society singna chapchaba thodang lauduna ingtapa Manipur ama hanjinaba honabagi mathau tai haina su tribunal gi report asina subject tori Tribunal asina recommendation tawriba wafam kharadi Manipur High Court ki permanent bench sing Manipur gi chingi lamda establish tawba Manipur na taba topa state singi senior independent officer sing yawba SIT court langkhat pirak pa witnessing state na matik chana protection piba Gita Metal Committee ki report khuding mana Supreme Court ki website ta upload tawba committee asigi recommendation sing implement tawbagi matang da Supreme Court na monitor tawba Justice Ajoy Lamba Commission ki progressing center na miyam da khangan bahai ba yauri Kuki Jo na Naga gi history bu malem gi miyam da lana uhan ba yaro UNC Kuki Jo community na Manipur da ethnic balance horakpa matam da Union Government Israel Prime Minister European Union amasung UN na chingbada thakiba cherol da Naga gi history bu semdok sadokpa aran ba wafam kaya yaukhiba aduna Manipur da lairiba Naga sing da hak thengna sokhalle haina United Naga Council na thakiba cherol adu bu kana yaning da ba phongdorakli UNC na thadorokpa cherol amada hai Manipur da mitei amasung Kuki Jo ani gi marakta conflict hek thorakpa dagi Manipur da ingtappa hanjilakna bahona ba yaba thabak sing UNC na tawduna laklabasu ngasi fawba irang asi loisinba ngamdana lairi marak sida Kuki Jo community gi maikai dagi thadorokpa cherol memorandum khudingmakta Naga gi phuwari bu semdok sadokpa wafam kaya yaurakpa sina Naga miyam da khoisauna ba ama pohale kumja 2016 da anauba district semkhiba adu Naga singna yaningkhide ngasi su yaningdri Senapati amasung Chandel district thugaiduna anauba district ni semkhiba adu administrative ki khudong chanabani haiba wafam da khudong chaba lawraga congress lengana chathakhiba thawongni matang asida Senapati amasung Chandel district tagi setok laga semkhiba district ani asi yauna separate administration amagi demand tawrakpa Naga singna yaba ngamloi matam aduda anauba district ani semkhiba adu virtually Kuki khaktagi isudani masida jo yaude Maram asina Kuki Jo gi maikai dagi tongan ba authority singda pikhiba memorandum aduda territorial gi matangda aranba wafam kaya ama thamduna authority singbu apangba sibani Kuki haiba maming asi kumja 1830-40 aduai da taba horakhibani maram asina Kuki Hill haina Israel gi prime minister da pikhiba memorandum gi mari suba parada yauriba wafam adu pumlan nanbani memorandum aduda Kuki state semnaba jo miyam yaude outer Manipur haiduna aranba wafam kaya thamli maram asina Naga gi phuwari bu lana semdok sadokna ba honarakpada Naga singna tumina yengduna leiroi haiba wafam su UNC na thamlakli Manipur gi rural area da laiba yumthong cha da 79.59 toti ising phangankre Union Minister ising phangankre haina maming matha yaukhra mioi kaya nadi phangde haiduna court case thangat pa yauri MPB mall Hojik chathariba parliament ki nongjumi famasi gi ngasi aroiba numita Lok Sabha da Union Minister of State for Jal Shakti bi Somanana Jal Jivan Mission ki makhada tha sigi taraga nipan fawbada Manipur gi rural area da yumthong lak
4.51 leibagi manungda yumthong lak 3.59 chada 79.59 da toti sing phanganba ngamkhibaga loinana ngasi fawbada apunba senfam lupa crore 1090.19 gi manungda lupa crore 1098.82 sezinakre hariba senfam asida state expenditure na lupa crore 124.03 ni haina phongdokre ngasi Lok Sabha da MP Bimola Koijamgi answer question amada Manipur da Jal Jeevan Mission gi tharang hekpai khalakpadagi ngasi fawbada apunba senfam kaya thadakrabage mission asigi makhada 2019 gi August araga manga dagi chahi asigi July 19 fawbagi manungda yumthong lakh humga lising kuntra humdoiga chamanga ga kuntra ga mapan da toti sing connection pibada senfam kaya sizinnakrabage haibagi detail pibinaba daksinki wang asigi aiba paukhum oina Union Minister of State for Jal Shakti B. Somanana mathaki wafam asi phongdola duna mahang hai Manipura Jal Jeevan Mission asi haudorakpa matam aduda Manipur gi rural area da leiba apunba yumthong gi chada 5.74 khak thangnaba efaba toti ising phanglamkhi adubu haujikti yumthong chada 79.59 toti ising phangan bangamkhrei toti ising phangan ba haibasi state subject oiba maramna Jal Jeevan Mission gi makhada thabak asi paikhanaba plan tauba implementation tauba operation amadi maintenance pumnamak state UT government na tawbani Government of India di state lengakta selgi mateng pibani haina su phongdoki amarom da MP Bimola Koijam na extra thadorapwa warul amada mahang na Lok Sabha da hangba wahang amada Jal Shakti Minister na Manipur gi rural area da yumthong chada 79.59 ising phangan kre haina paukum pi kre adubu yamlaba senfam ama sizinaduna imung lak ahum hena ising phangan kre hairiba sita sengna ground da phanglabra phangan kre haiduna maming matha leifam piraba mioi kayana ising phangde haiduna high court ta case thangannarakli MP Ahak Isamangna chairman oiba Disa meeting da sumaming matha yauraga ising piram da bathengna kre hairi asuk yamkhraba senfam ama thadaduna mioi lak ahum hena ising phangan kre hairaga mioi kayana pide phangde hairibasi public issue achoba amani haibasi miam confirm thui haiba wafam su phongdorakli Ibem Samisi NS2 da ban houkhre tha sigi chaicha taraga mapan da rims ta thoki balai bakthi ba thodok ta laikhidrabi hijam ongbi Ibem Samisi ga mari leinana semkiba JAC na ngasi nungthildagi National Highway 2 da ban houkhre misi sida chenari ba mara leba doctor sing action logadabani haiba wakat ka loinana Sengmai bazar da chathakiba ban aduga mari leinana JAC gi convener ahong sangbam Ashok Kumar na hai JAC na ngarang rims ke authority da pisin khiba tongan tongan ma demand kaya yawba cherol adugi positive oib response amata laktabana maram oiraga JAC na ngarang lauthokibagi matungina ngasi nungthilgi National Highway 2 thingbagi khongjang asi changsinbani kariguma rims amadi mari leinaba singna misi asiga chumba warol amadi JAC na thamkiba demand sing thabakta onthoraktrabadi miyamga loinana makhata na akanba khongjang changsilagani ngasi dagi chathariba banasida ana layenga mari leinaba sing essential service sing di konsiloi haiba wafam su thamki panbaya badi laikhidrabi ibemcha yangkhagani thoi mapuroiba H Mohan awang Sengmai laipat tusin badagi khongi saru tek padagi tha sigi taraga mapan gi ayuk pung 10 rom tabada rims ta operation taunaba hidak tharaba matung laikhidabani